ꯉꯁꯤ ꯇꯥꯡ 4 ꯅꯠꯇ꯭ꯔꯣ ꯉꯁꯤꯁꯦ? ꯇꯥꯡ 4 ꯁꯦꯞꯇꯦꯝꯕꯔ 2024 ꯑꯩꯈꯣꯏ ꯕꯣꯟꯇꯔꯥꯄꯨꯔ ꯄꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯂꯥꯛꯄꯅꯤ. ꯍꯧꯖꯤꯛ ꯁꯤꯜꯆꯔ ꯔꯪꯒꯤꯔꯈꯥꯔꯤ ꯌꯧꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ, ꯍꯦꯟꯗꯣꯛꯂꯛꯑꯦ. ꯁꯦꯟꯇ꯭ꯔꯦꯜ ꯔꯣꯗ ꯅꯠꯇ꯭ꯔ ꯆꯠꯂꯤꯁꯦ? ꯍꯣꯁꯄꯤꯇꯥꯜ ꯔꯣꯗꯇ ꯆꯠꯂꯦ. ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯆꯗꯣꯔꯤꯁꯤ ꯕꯣꯔꯈꯣꯂꯥꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟ ꯑꯆꯧꯕ ꯃꯐꯝꯅꯤ, ꯃꯃꯤꯡ ꯆꯠꯄꯁꯨ ꯃꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ. ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯔꯤꯕ ꯁꯦꯁ꯭ꯔꯤ ꯍꯥꯏꯕ ꯃꯩꯇꯩ ꯈꯨꯟ ꯑꯃꯗ ꯃꯇꯝ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯀꯁꯥꯔ ꯂꯩꯕꯥꯛ ꯍꯥꯏꯇꯥꯏꯅꯦ, ꯀꯁꯥꯔ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯅꯨꯡꯗ, ꯖꯃꯤꯟꯗꯥꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯝ ꯍꯦꯃꯥꯡꯒꯣ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯕ, ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯎꯅꯖꯔꯦꯔꯒ ꯃꯈꯣꯏꯗ ꯂꯩꯕ ꯑꯔꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯈꯔꯗꯪ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯥꯟ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯒꯤ ꯈꯣꯡꯆꯠꯅꯤ. ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯜꯆꯔꯒꯤ ꯄ꯭ꯔꯦꯝꯇꯣꯂꯥ ꯌꯧꯔꯦ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯦꯁ꯭ꯔꯤ ꯍꯥꯏꯕ ꯀꯁꯥꯔ ꯕꯣꯔꯈꯣꯂꯥꯒꯤ ꯃꯐꯝꯗ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯦꯁ꯭ꯔꯤ ꯍꯥꯏꯕ ꯃꯐꯝꯗꯨ ꯌꯧꯔꯒ ꯑꯃꯨꯛ ꯄꯥꯎꯗꯝꯖꯔꯛꯀꯦ. ꯍꯧꯖꯤꯛ ꯗꯣꯂꯨ ꯕꯖꯥꯔ ꯌꯧꯔꯦ. ꯗꯣꯂꯨ ꯕꯖꯥꯔ ꯊꯧꯒꯠꯂꯦꯔꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯁꯣꯔꯣꯛ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯧꯔꯒꯅꯤ, ꯁꯨꯄꯔ ꯍꯥꯏꯋꯦꯁꯤ ꯍꯥꯞꯂꯣꯡ ꯂꯥꯜꯂ ꯆꯠꯄꯗ ꯍꯥꯞꯂꯣꯡ ꯂꯥꯟꯕꯒꯤ ꯑꯗꯨ ꯐꯠꯇꯗꯅ ꯇꯧꯕꯅꯦꯕ. ꯑꯁꯤꯝꯇꯪꯒ ꯐꯔꯒꯗꯤ ꯐꯔꯕ꯭ꯔꯣ? ꯁꯤ ꯗꯣꯂꯨ ꯕꯖꯥꯔꯅꯤ. ꯊꯣꯡ ꯑꯃ ꯁꯤꯗ ꯂꯩꯔꯝꯒꯅꯤ. ꯊꯣꯡ ꯅꯠꯇ꯭ሮ? ꯁꯤ ꯊꯣꯡ ꯅꯠꯇ꯭ꯔꯣ? ꯊꯣꯡꯁꯤ ꯃꯃꯥꯡ ꯂꯥꯟꯗꯣꯏꯅꯦ. ꯁꯤ ꯊꯣꯡꯁꯦ, ꯁꯤ ꯗꯣꯂꯨ ꯔꯥꯝꯄꯨꯔ ꯍꯥꯏꯒ ꯈꯪꯅꯕꯅꯤ. ꯑꯗꯣ ꯁꯤꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡ ꯌꯦꯡꯕ ꯗꯤꯅꯃꯅꯤ, ꯑꯣꯖꯥ ꯗꯤꯅꯃꯅꯤ, ꯅꯥꯎꯇꯝ ꯗꯤꯅꯃꯅꯤ. ꯑꯩ ꯃꯥꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯩꯈꯤꯗ꯭ꯔꯦ. ꯃꯥꯒꯤ ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯂꯥꯏꯌꯦꯡꯕ ꯑꯗꯨꯝ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯆꯠꯊꯔꯤ. ꯅꯥꯎꯇꯝ ꯗꯤꯅꯃꯅꯤ, ꯑꯣꯖꯥ ꯗꯤꯅꯃꯅꯤ. ꯑꯩ ꯎꯅꯖꯗꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚꯤꯌꯨꯒ ꯑꯩꯈꯣই ꯐꯣꯡꯖꯈ꯭ꯔꯦ. ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯀꯩꯅꯣꯁꯤ ꯀꯔꯤ ꯀꯗꯥꯏ ꯌꯧꯕꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ? ꯁꯦꯁ꯭ꯔꯤꯅꯦꯕ ꯅꯠꯇꯦꯅꯦ, ꯁꯦꯁ꯭ꯔꯤ ꯌꯧꯗ꯭ꯔꯦ. ꯀꯃꯥꯔꯕꯣꯟꯗꯒꯤ ꯑꯩꯈꯣꯏ ꯁꯦꯁ꯭ꯔꯤ ꯍꯥꯏꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯖꯃꯤꯟꯗꯥꯔ ꯑꯃ ꯑꯣꯏꯕꯤꯔꯝꯕ ꯀꯩꯅꯣ ꯍꯦꯃꯥꯡꯒꯣ. ꯕꯣꯔꯈꯣꯂꯥꯔꯣ ꯀꯩꯅꯣ? ꯔꯥꯝꯄꯨꯔꯁꯨ ꯃꯩꯇꯩ ꯂꯩꯕ꯭ꯔꯥ? ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ. ꯃꯥꯡꯗ ꯎꯔꯤꯕꯁꯤꯁꯨ ꯃꯩꯇꯩ ꯉꯥꯛꯇꯅꯤ. ꯔꯥꯝꯄꯨꯔ ꯂꯝꯕꯤꯗꯤ ꯃꯍꯥꯁꯣꯔꯣꯛ, ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯤ ꯃꯍꯥꯁꯣꯔꯣꯛ ꯍꯥꯏ, ꯁꯨꯄꯔ ꯍꯥꯏꯋꯦ. ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯞꯂꯣꯡ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒ ꯍꯥꯞꯂꯣꯡꯗꯒꯤ ꯀꯩꯅꯣꯗ ꯂꯪꯀꯥꯗ ꯅꯠꯇ꯭ꯔꯥ? ꯂꯪꯀꯥ ꯊꯣꯛꯇꯣꯏ. ꯂꯪꯀꯥ ꯊꯣꯛꯑꯒ ꯒꯨꯋꯥꯍꯥꯇꯤ ꯆꯠꯈꯤꯗꯣꯏꯅꯦꯕ. ꯕꯣꯔꯈꯣꯂꯥ ꯀꯃꯥꯔꯕꯣꯟ ꯍꯥꯏꯗꯨ ꯌꯧꯖꯔꯦ. ꯀꯩꯅꯣ ꯁꯤꯗ ꯁꯤꯜꯆꯔ ꯖꯦꯟꯇꯤꯌꯥ ꯔꯣꯗ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ? ꯁꯤ ꯂꯝꯕꯤꯁꯤ ꯁꯤꯗꯩꯁꯤꯗ ꯊꯥꯔꯦ, ꯁꯤꯜꯆꯔ ꯖꯦꯟꯇꯤꯌꯥ ꯔꯣꯗ. ꯑꯁꯤꯒꯤ ꯏꯅꯛ ꯅꯛꯑꯦ ꯁꯤꯜꯆꯔꯁꯤ. ꯁꯤꯜꯆꯔ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ? ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ? ꯍꯥ, ꯇꯔꯥ. ꯑꯁꯤ ꯖꯥꯇꯤꯡꯒ ꯇꯨꯔꯦꯟꯁꯤ ꯍꯤ ꯂꯥꯟꯗꯣꯔꯤꯕ? ꯊꯣꯡꯒꯤ ꯉꯥꯏꯁꯤꯗ. ꯔꯥꯅꯤꯘꯥꯠꯇꯤ ꯃꯤ ꯊꯣꯡ ꯐꯖꯅ ꯂꯩ ꯀꯩꯅꯣꯅꯤ. ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯂꯝꯗꯣ? ꯕꯣꯔꯈꯣꯂꯥ ꯀꯃꯥꯔꯕꯣꯟ. ꯁꯤꯗꯩꯁꯤꯗ ꯑꯣꯖꯥꯒꯤ ꯌꯨꯝꯅꯤ. ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯂꯥꯛꯆꯕꯁꯦ, ꯑꯣꯖꯥꯒꯤ
오자 고로머니 해봐 오자 고로머니 아이구잼 거르머니. 하이구르잠 오자 얌 누가이나 레이버시다네 아 오자 시대이제 볼클라 까말 본시데 마이테이 까얌 레게 아시지 밑에 쿤이시. 아시지 밑에 쿤. 볼클라디 잠. 아시시 밑에 ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯕ꯭ꯔꯣꯀ꯭ꯂꯥꯅꯤ 보양 푼셀라. mayam le pusil bol khulane ba ado kamal bon hoji 마시나 그말고 kamal bon sidadi kayam ꯖꯤꯝꯅꯥꯛ 줌낙 마르푸 디오자 깨야원. 줌낙 마르푸 야밥. yamine ꯆꯥꯃꯨꯛꯅꯤꯅꯦ ꯁꯝꯅ 어 짬. ꯆꯥꯃꯨꯛ ꯂꯩ 줌낙 말레 수고. kendradi 볼라 켄드레 볼클라켄. bo anma bol khulaji kendra mani nya 아, 거기 컨스티튜션 사우트. 아도 아기 켄드라가 뭐 호지 케나리미 시 켄드라시가 oh 아기 켄드라 koini adu budi khangina taru gumonaga 아기 켄드라 taru gumona khoi 켄드라니 akoi changi dro chaladro 짱이 오장 ojana haikur jam oja goromani gi yumda akoi sini kasarom da laga ne koi gi sanali pak ta gi laga haidana amma sanali pak ta gi adagi natraga govinda ji gi leibak ta gi lak paise hek haibiba ado siri laga changamdana hanbiba yadi haidana tawdana akoi changjarai am nungai la oja goromani gi yumsi yam nungaina leibigre sumba akoina langbaida chasaba sidaista tamaba khungang oi targasu koi mitei imung sing yam nungai yai phanna leirambasi oibada thamoise yam adum chauthok chaba haitar oja oibiram ya 에미다 오이라 미기스가. oja oigi itei be ma haijab tare ju oiram oi emmi gi emmi chwai school gi ra oja 우리 이번에 저토리 중경 저토리세. 도나카 사르 비 넘버 저비다네. 에 비티사몰. hoi एक नंबरसनि까 दुई नंबर एक नंबर से पूरी गुजराती लोन है ना बता मिटे इधर को हमारे जो स्टैंडर्ड ये किरानी थमिया दूध तो बता तो है ही वो तो सेकेंड हो गए लम डिमांड के हैं कस और कसा डाउन ji pongnam hemango हेमंग pongnam hemango hariba kasar leibaki akoi jamindar sigi mayumda akoi chatpa seija oja goromni na mateng pangbidoribni ada koi ojagi seista chanung tawgijena as coffee ga hai oja coffee manga ga ina hai ai ta ja ho oja karen su lai ada oja goromni na yumgi angang jingda hey coffee manga tawro ga ina ga ada hai wi gi ada ni yam nungai je oja thank you ada tawraga oja ga loinana akhoi gi kari bang sagi Shesri haiduda koi chachar kanda sidegi borkhola kamar bon sina 아시나 볼라 까마고 kamar bon sei yumnak mar phurom maitei yumnak mar phurom le yae aduga borkhola ji assam gi kasar gi keno mani kendram ni assembly constituency amani achouba chini taise oja go haikur jam goromani gi yumdani akoi ngahak pothajaraga ngasai mafam zamindar gi mayumduda chacharani hoi uje kaino degi borkhola kamar bon degi thokchare oja goromani haikur jam goromani gi yum degi oja maksu akoi pujare seisa oja pura ga akoi ujik chatoi ji chesri kani oja hemango paunam hemango koi kasar gi jamindar gi mayumdani yamna haidi british na bawa kiramba ijat toramba adumba sigi kanoji maitai gi racha yorabro ja sri yore akoi mamdo amal lere mamangda sri yore akoi na changdori yumsina ha manungdaro changdoisa
Chief Minister lakpada Oh. changni. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯃꯅꯨꯡꯗ ꯆꯪ ꯑꯣꯖꯥꯒꯕꯅꯤ ꯁꯤ ꯁꯦꯁ꯭ꯔꯤꯁꯤꯁꯨ ꯀꯩꯅꯣ ꯉꯥꯛꯇꯔ ꯃꯩꯇꯩ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯅꯤ ꯁꯤꯁꯨ ꯑꯣ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯁ꯭ꯔꯤ ꯑꯗꯨ ꯌꯧꯖꯔꯦ ꯃꯇꯝ ꯑꯃꯒꯤ ꯖꯃꯤꯟꯗꯥꯔ ꯕ꯭ꯔꯤꯇꯤꯁꯅ ꯐꯥꯎꯕ ꯏꯖꯠ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯅꯝ ꯍꯦꯃꯥꯡꯒꯣ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡ ꯍꯧꯔꯦ ꯃꯈꯣꯏꯒꯤꯅꯤ ꯑꯁꯣꯝꯗ ꯂꯝꯄꯥꯛꯇ ꯀꯩꯅꯣ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯖꯃꯤꯟꯗꯥꯔ ꯄꯥꯎꯅꯝ ꯍꯦꯃꯥꯡꯒꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯣꯖꯪ ꯃꯇꯝ ꯑꯃꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯕ ꯍꯣꯖꯪ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯅ ꯈꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯆꯪꯐꯝꯁꯤꯁꯨ ꯍꯤꯡꯒꯣꯜꯒꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝꯒꯗꯤ ꯇꯨꯔꯦꯟꯅ ꯇꯪꯈꯥꯏ ꯄꯨꯈ꯭ꯔꯕꯅꯤ ꯑꯣ ꯃꯣꯏꯒꯤꯁꯦ ꯁꯤꯗ ꯇꯨꯔꯦꯜ ꯑꯩꯈꯣꯏ ꯖꯇꯤꯡꯒꯥ ꯍꯥꯏꯕ꯭ꯔꯣ ꯖꯇꯤꯡꯒꯥ ꯇꯨꯔꯦꯜ ꯁꯤ ꯆꯪꯐꯝꯁꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯌꯨꯝ ꯌꯧꯔꯦ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯍꯤꯡꯒꯣꯜꯒꯗꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯆꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀ꯭ꯋꯥ ꯃꯔꯨꯁꯤꯕꯨ ꯑꯈꯣꯛꯄ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗ ꯍꯣꯖꯪ ꯑꯃꯁꯨ ꯂꯩꯔꯦ ꯃꯌꯨꯝ ꯆꯪꯉꯛꯄ ꯁꯤꯗꯩꯁꯤꯗ ꯁꯤꯗ ꯍꯣꯖꯪ ꯌꯧꯔꯦ ꯁꯤꯗ ꯃꯈꯣꯏꯒꯤ ꯑꯔꯤꯕ ꯌꯨꯝ ꯇꯥꯔꯦ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯦ ꯇꯨꯔꯦꯟ ꯁꯣꯝꯗ ꯆꯦꯜꯂꯦ ꯇꯨꯔꯦꯟꯁꯦ ꯀꯥꯞꯄꯨꯁꯤꯔ ꯇꯨꯔꯦꯟ ꯌꯥꯔꯦ ꯑꯁꯤꯗ ꯅꯪꯕꯨ ꯍꯦꯟꯅ ꯎꯔꯅꯤ ꯁ꯭ꯋꯥꯏꯗꯒꯤ ꯀꯨꯝꯕ ꯌꯥꯅꯤ ꯃꯁꯤ ꯌꯥꯝ ꯑꯔꯤꯕ ꯌꯨꯝꯅꯤꯅꯦ ꯀꯣ ꯆꯍꯤ 150 ꯆꯅꯤꯒꯤ ꯌꯨꯝꯅꯦꯕ ꯏꯪꯒ꯭ꯔꯥꯖꯤꯅ ꯄꯥꯜꯂꯝꯕ ꯍꯥꯏꯁꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯌꯨꯝ ꯑꯣꯏꯗꯣꯏꯔꯥ ꯍꯧꯖꯤꯛꯀꯤ ꯃꯁꯨꯒꯤ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯍꯦꯃꯥꯡꯒꯣꯒꯤ ꯏꯗꯨꯆꯥꯎꯁꯤ ꯑꯩꯈꯣꯏ ꯏꯄꯨ ꯍꯦꯃꯥꯡꯒꯣꯒꯤ ꯃꯆꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯁꯨꯁꯤꯡꯂ ꯃꯁꯨꯅꯦꯕ ꯃꯁꯨꯁꯤꯡꯅꯦꯕ ꯐꯛꯇ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯀꯀꯥ ꯐꯛꯇ ꯇꯧꯁꯤ ꯑꯋꯥꯡꯕ ꯐꯝꯅꯤꯡꯕ ꯉꯩ ꯐꯝꯃꯁꯦ ꯃꯁꯨꯁꯤꯡꯅꯦꯕ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯁꯦ ꯂꯩꯔꯔꯣꯏꯕ ꯑꯗꯨꯏ ꯃꯃꯥꯡꯗꯅꯦꯕ ꯄꯥꯜꯂꯝꯃꯤꯁꯦ ꯑꯗꯨ ꯅꯠꯇꯦꯅꯦ ꯐꯝꯅꯕꯗ ꯄꯪꯊꯥꯗ ꯊꯥꯕꯤ ꯑꯗꯣ ꯂꯥꯛꯏꯕꯒꯤ ꯃꯧꯔꯝꯗꯨꯗꯤ ꯈꯪꯕꯤꯔꯕ꯭ꯔꯣ ꯃꯅꯤꯟ ꯑꯁꯨꯛ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯆꯪꯖꯔꯛꯏꯅꯤ ꯑꯩꯈꯣꯏ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯏꯅ ꯑꯃ ꯇꯥꯕꯤꯔꯕ꯭ꯔꯥ ꯕꯣꯟꯇꯔꯥꯄꯨꯔꯗ ꯏꯅꯥꯎ ꯔꯥꯖꯃꯅꯤꯁꯦ ꯍꯣꯏ ꯅꯥꯏꯗꯣꯜ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯅꯥꯏꯗꯣꯜꯒꯤꯗꯣ ꯑꯠꯆꯥ ꯅꯥꯏꯗꯣꯜ ꯆꯠꯆꯔꯨꯕꯗꯣ ꯑꯗꯨ ꯃꯥꯒꯤꯗ ꯂꯩꯔ ꯆꯠꯆꯔꯨꯔꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯅꯣꯔꯠ ꯏꯁꯇꯗꯤ
ꯅꯣꯔꯠ ꯏꯁꯇ ꯇꯣꯝꯊꯤꯟ ꯉꯥꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯇꯣꯝꯊꯤꯟ ꯉꯥꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯃꯥꯏꯁꯦ ꯍꯧꯖꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯍꯥꯏꯗꯤ ꯃꯄꯥꯟꯒꯤ ꯃꯤ ꯂꯥꯛꯑꯒꯁꯨ ꯊꯨꯡꯅꯅꯕ ꯌꯥꯅꯅꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯒꯠꯂꯛꯏꯕꯅꯤ ꯁꯦꯝꯒꯠꯄ ꯍꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯀꯨꯏꯗ꯭ꯔꯤꯕ ꯑꯁꯨꯛ ꯆꯍꯤ 3-4 ꯈꯛꯀꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯍꯣꯡꯉꯛꯏꯕꯁꯦ ꯑꯉꯛꯄꯅꯤ ꯍꯦꯛꯇ ꯂꯥꯛꯄꯤꯌꯨ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯁꯤꯗ ꯑꯣꯖꯥ ꯍꯣꯏꯒꯤ ꯏꯙꯧ ꯍꯣꯏꯅ ꯊꯝꯕꯤꯔꯝꯕ ꯁꯤꯖꯤꯟꯅꯔꯝꯕ ꯑꯔꯤꯕ ꯃꯩꯇꯩ ꯑꯉꯝ ꯃꯊꯧꯅꯤꯅꯦ ꯖꯃꯤꯟꯗꯥꯔ ꯍꯥꯏꯁꯦ ꯑꯉꯝ ꯃꯊꯧꯅꯤ ꯑꯃꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩ ꯑꯃ ꯑꯅꯤꯗꯪ ꯏꯔꯥꯠ ꯊꯧꯅꯤꯖꯗꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯍꯥꯏꯕꯒꯤ ꯅꯤꯖꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯅꯤ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕꯅꯣ नवदीप कौर ꯅꯕꯗꯤꯞ ꯇꯣ ꯑꯗꯨꯅꯤ ꯅꯕꯗꯤꯞ ꯑꯩꯈꯣꯏ ꯄꯥꯎꯅꯝ ꯅꯕꯗꯤꯞ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯕ ꯑꯍꯟ ꯏꯕꯨꯡꯉꯣ ꯍꯦꯃꯥꯡꯒꯣꯒꯤ ꯃꯁꯨꯅꯦꯕ ꯑꯣ ꯑꯗꯨꯅꯤ ꯑꯗꯨ ꯈꯟꯕꯤꯔꯣ ꯑꯗꯨꯒꯤ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯣꯖꯥ ꯒꯧꯔꯝꯅꯤꯗꯤ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯒꯧꯔꯝꯅꯤ ꯈꯪꯕꯤꯕ꯭ꯔꯣ मादी कोई ꯍꯣꯏꯅꯦ ꯑꯣꯖꯥ ꯒꯧꯔꯝꯅꯤꯒꯁꯦ ꯀꯠꯄ ꯁ꯭ꯀꯨꯜꯒ ꯈꯣꯏ ꯑꯥ मोई स्कूल जे हाना सिदा कोई ममांग संगो जे चावरमनेबा ꯍꯣꯏ सिदा तौरमने ꯍꯣꯏ ꯐꯥꯁ ꯇꯗꯤ ꯑꯦꯃꯤꯁꯤ ꯁꯤꯒ ꯑꯣꯏ ꯍꯣꯏ ꯑꯗꯨ ꯅꯍꯥꯟ ꯇꯥꯡ ꯀꯌꯥꯗꯅꯣ ꯕꯤꯀ꯭ꯔꯝ ꯀꯣꯏꯗꯤ ꯄ꯭ꯔꯣꯐꯥꯒꯤ ꯕꯤꯀ꯭ꯔꯝ ꯀꯣꯏꯗꯤ ꯑꯁꯤꯒꯤ UPSC ꯄꯥꯁ ꯇꯧꯔꯒ ꯗꯤꯕ꯭ꯔꯨꯒꯔꯗ DC ꯑꯣꯏꯔꯤꯁꯦ ꯃꯥ ꯂꯥꯛꯑꯝꯃꯦ ꯑꯩꯗ ꯆꯥꯛ ꯆꯥꯔꯛꯏ ꯆꯥꯛ ꯆꯥꯕꯁꯤꯒ ꯃꯥ ꯈꯪꯉꯝꯃꯤ ꯁꯤꯒꯤ ꯌꯨꯝꯁꯦ ꯈꯪꯉꯦꯕ ꯀꯩꯒꯤꯅꯣ ꯃꯣꯏ ꯑꯩꯈꯣꯏꯗꯤ ꯊꯦꯜꯂ ꯁꯨꯝ ꯊꯝꯕꯅꯤꯅ ꯃꯃꯥꯡꯗ ꯂꯥꯛꯆꯔꯝꯃꯦ ꯑꯩꯈꯣꯏ ꯏꯇꯥꯎꯒ ꯑꯗꯣ ꯃꯥꯅ ꯍꯥꯏꯌꯦꯕ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯑꯄꯨꯕ ꯁꯤꯒꯤ ꯖꯃꯤꯟꯗꯥꯔꯁꯤꯒꯤ ꯃꯌꯨꯝꯗ ꯅꯣꯏ ꯃꯩꯇꯩꯒꯤ ꯖꯃꯤꯟꯗꯥꯔꯁꯤ ꯆꯠꯄ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯄꯣꯠꯁꯦ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯀꯩꯅꯣꯁꯤ ꯑꯔꯤꯕꯁꯤꯗꯤ ꯃꯅꯨꯡꯗ ꯀꯥꯞꯁꯤ ꯑꯣ ꯀꯥꯞꯁꯦ ꯃꯅꯨꯡꯗ ꯌꯥꯝ ꯂꯩꯈ꯭ꯔꯕ ꯃꯅꯨꯡꯗ ꯌꯨꯝ ꯀꯩ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯆꯥꯗꯕꯗꯨꯅꯤ ꯀꯥꯞꯇꯣꯏꯁꯤ ꯁꯤꯗꯣꯛꯀꯦꯅ ꯈꯟꯕ ꯌꯨꯝ ꯃꯑꯣꯡ ꯆꯥꯗꯕꯗꯨꯅꯤ ꯑꯩꯈꯣꯏ ꯀꯥꯞꯄ ꯔꯦꯀꯣꯔꯠ ꯇꯧꯕ 200 ꯁꯨꯔꯕ ꯌꯨꯝꯁꯦ ꯆꯍꯨꯝꯃꯨꯛ ꯁꯨꯔꯕꯁꯦ ꯆꯍꯨꯝꯃꯨꯛ ꯁꯨꯔꯦꯕ ꯑꯁ ꯑꯉꯛꯄꯅꯤꯗ ꯌꯨꯝꯁꯦ ꯑꯗꯣ ꯍꯤꯡꯒꯣꯜꯁꯤ ꯌꯥꯝ ꯆꯥꯎꯔꯤꯁꯤ ꯍꯤꯡꯒꯣꯜ ꯇꯪꯈꯥꯏ ꯃꯥꯡꯈ꯭ꯔꯦ ꯉꯁꯤꯐꯥꯎ ꯇꯪꯈꯥꯏ ꯃꯥꯡꯈ꯭ꯔꯕꯅꯦꯕ ꯂꯧ ꯍꯥꯜꯂꯝꯃꯦꯅ ꯑꯣ ꯂꯩꯔꯤꯅꯦ ꯅꯤꯡꯈꯥꯏꯗꯨꯅ ꯑꯣ ꯂꯧ ꯍꯥꯜꯂꯝ ꯍꯥꯏꯁꯦ ꯑꯣꯖꯥ ꯑꯥꯒꯤ ꯄꯔꯤ ꯍꯤꯡꯆꯥꯞꯗꯗꯤ ꯀꯌꯥ ꯑꯣꯏ ꯀꯔꯤ ꯀꯌꯥꯗꯗꯤ ꯕꯤঘꯥ 15 ꯕꯤঘꯥ 15 ꯀꯌꯥꯗꯗꯤ ꯀꯌꯥ 23ꯅꯦꯕ ꯈꯥꯁꯦ ꯇꯪꯒꯤ ꯂꯩꯖꯧ ꯇꯥꯃꯣ ꯅꯣꯏ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯣꯏ ꯑꯣꯖꯥꯒ ꯄꯨꯟꯅ ꯍꯦꯛꯇ ꯂꯥꯛꯄꯤꯌꯨ ꯒꯥꯔꯤ ꯑꯃ ꯍꯦꯛꯇ ꯋꯥꯏꯔ ꯂꯥꯛꯄꯤꯌꯨ ꯐꯪꯗꯕ ꯍꯌꯦꯡꯁꯨ ꯁꯤꯗ ꯆꯠꯀꯗꯕ ꯂꯧꯁꯤꯡ ꯐꯧꯁꯤꯗꯤ ꯌꯨꯝꯒꯤ ꯐꯧꯅꯤꯅꯦꯀꯣ ꯌꯨꯝꯒꯤ ꯐꯧꯅꯦꯕ ꯑꯍꯥꯎꯕ ꯐꯧꯗꯨꯅꯤꯅꯦ ꯑꯍꯥꯎꯕ ꯆꯦꯡ ꯃꯆꯥꯗꯣ ꯆꯦꯡ ꯃꯆꯥ ꯁꯤꯗꯤ ꯀꯔꯤꯑꯕ ꯒꯣꯕꯤꯟꯗꯕꯨꯛ ꯒꯣꯕꯤꯟꯗꯚꯣꯛ ꯀꯔꯤꯅꯣ ꯁꯣꯅꯣ ꯁꯥꯕꯣꯟ ꯍꯥꯏꯕ꯭ꯔꯥ ꯖꯥꯠꯁꯦ ꯌꯥꯝꯈ꯭ꯔꯦ ꯑꯍꯥꯎꯕꯅꯤꯅꯦ ꯍꯥꯎꯕꯗꯤ ꯍꯥꯎꯋꯦ ꯆꯦꯔꯥ ꯐꯥꯂꯤ ꯆꯦꯡꯗꯩꯁꯨ ꯁꯤꯅ ꯁꯤ ꯌꯨꯝꯁꯦ ꯑꯣꯖꯥ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛ ꯃꯊꯛꯁꯦ ꯆꯍꯤ 300 ꯍꯥꯏꯕꯗ ꯑꯩꯅ ꯆꯍꯤ LP ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 3 ꯇꯝꯕꯥꯎꯗꯤ ꯁꯥꯈ꯭ꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯌꯨꯝ ꯈꯨꯁꯥꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯃꯨꯛ ꯆꯥꯎꯕ ꯌꯨꯝꯖꯥꯎꯒꯤ ꯀꯩꯅꯣꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯪꯂꯥ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯥꯖ ꯃꯟꯗꯣꯔ ꯑꯔꯤꯕ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯒꯤ ꯃꯟꯗꯤꯔꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯁꯤ ꯇꯧꯏ ꯃꯁꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 300 ꯁꯨꯔꯕ ꯌꯨꯝꯁꯤꯗ ꯃꯥꯅ ꯆꯦꯛꯀꯤꯡ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯔꯛꯇ ꯐꯥꯕꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯎꯄꯥꯛ ꯊꯥꯔꯝꯕꯁꯤꯡꯗꯨꯗꯤ ꯍꯣꯔꯦꯕ ꯁꯨꯝ ꯆꯥꯗꯅ ꯁꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯌꯨꯝ ꯈꯨꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯀꯩꯅꯣꯗꯁꯨ ꯑꯃ ꯂꯩ ꯀꯔꯤ ꯔꯥꯅꯤꯄꯨꯔꯗꯅꯦ ꯇꯥꯃꯣ ꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯁꯤꯗ ꯄꯥꯜꯂꯝꯃꯤꯕ ꯊꯣꯡꯖꯥꯎꯁꯦ ꯊꯣꯡꯁꯤ ꯌꯥꯝ ꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯗꯥꯔꯤꯁꯤ ꯈꯔ ꯅꯦꯝꯊꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯟꯅꯗꯤ ꯅꯝꯊꯔꯤꯕ ꯊꯣꯡꯃꯥꯏꯁꯦ ꯑꯩꯈꯣꯏ ꯂꯥꯏꯠ ꯆꯥꯝꯕ ꯆꯥꯝ ꯉꯥꯛꯇꯅꯦꯕ ꯆꯥꯃꯨꯁꯦ ꯌꯦꯡꯉꯨ ꯇꯥꯃꯣ ꯆꯪꯕꯤꯌꯨ ꯃꯅꯨꯡ ꯆꯪꯁꯤ ꯑꯩꯈꯣꯏ ꯃꯅꯨꯡ ꯍꯥꯏꯁꯤꯕ
ꯍꯧꯖꯤꯛ ꯃꯤ ꯂꯩꯅꯔꯤꯕ꯭ꯔꯣ ꯁꯤꯕꯣ ꯃꯤ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯇꯦꯁꯥ ꯆꯣꯂꯥ ꯃꯆꯥ ꯂꯥꯏꯗꯤ ꯁꯣꯝꯗ ꯂꯩꯔꯤꯃꯤꯅꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯣ ꯂꯥꯏ ꯌꯨꯝꯒꯤ ꯂꯥꯡꯊꯧ ꯂꯩꯃꯔꯦꯟꯗꯤ ꯁꯤꯗ ꯊꯝꯃꯤꯔꯣ ꯍꯥꯏꯁꯦ ꯑꯣ ꯑꯣ ꯎꯄꯨꯒꯁꯦ ꯃꯃꯥꯡꯉꯩꯒꯤ ꯎꯄꯨ ꯃꯃꯥꯡꯒꯤ ꯎꯄꯨꯁꯦ ꯑꯣꯖꯥ ꯁꯤ ꯎꯄꯨꯁꯦ ꯁꯤ ꯑꯅꯤꯒ ꯊꯝꯃꯤꯁꯦ ꯑꯔꯤꯕ ꯎꯄꯨꯁꯦ ꯍꯥꯟꯅꯒꯤ ꯃꯃꯥꯡꯉꯩꯒꯤ ꯀꯩꯅꯣꯁꯦ ꯑꯣ ꯀꯩꯅꯣꯒꯁꯨ ꯇꯧꯔꯤꯅꯦ ꯁꯣ ꯈꯨꯠꯄꯥꯟꯒꯁꯦ ꯖꯥꯠ ꯑꯃꯅꯤꯅꯦ ꯃꯃꯥꯡꯒꯤ ꯎꯄꯨꯅꯤ ꯁꯤ ꯃꯈꯣꯡꯁꯦ ꯆꯀꯥ ꯄꯥꯜꯂꯤ ꯑꯣꯖꯥ ꯁꯤ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯔꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯌꯥꯕ ꯁꯤꯖꯤꯟꯅꯔꯗꯤ ꯁꯨꯝꯕꯗꯨꯗꯤ ꯀꯩ ꯀꯥꯟꯅꯅꯤ ꯆꯀꯥ ꯍꯧꯖꯤꯛꯇꯤ ꯄꯥꯜꯂꯤꯁꯦ ꯆꯀꯥ ꯄꯥꯜꯂꯤ ꯎꯄꯨꯁꯤꯒꯤ ꯀꯩꯅꯣꯁꯤ ꯆꯀꯥ ꯄꯥꯜꯂꯤ ꯀꯥꯡꯈ꯭ꯔꯣꯡ ꯄꯥꯜꯂꯤ ꯆꯀꯥ ꯍꯥꯏꯔꯔꯣꯏꯁꯦ ꯀꯥꯡꯈ꯭ꯔꯣꯡ ꯍꯥꯏꯔꯁꯤ ꯀꯥꯡꯈ꯭ꯔꯣꯡꯁꯤꯅ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯕ ꯌꯥꯕ ꯁꯤ ꯇꯧꯔꯤꯁꯦ ꯁꯤꯒꯨꯝꯕ ꯎꯄꯨꯒ ꯊꯝꯃꯦꯔꯒ ꯍꯧꯖꯤꯛꯀꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯕ ꯖꯃꯤꯟꯗꯥꯔ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯝ ꯍꯦꯃꯥꯡꯒꯣꯒꯤ ꯌꯨꯝ ꯃꯥꯅ ꯂꯩꯕꯤꯔꯝꯕ ꯌꯨꯝꯅꯤ ꯎꯈꯣꯡꯒꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯩꯗꯤ ꯑꯅꯧꯕ ꯌꯨꯝꯗ ꯂꯩꯕꯕꯨꯗꯤ ꯁꯤ ꯐꯖꯅ ꯑꯌꯣ ꯁꯨꯝꯕ ꯎꯄꯨꯁꯤ ꯁꯣꯝꯗꯁꯨ ꯑꯃ ꯂꯩ ꯁꯤꯗꯁꯨ ꯎꯄꯨ ꯑꯍꯨꯝ ꯁꯨꯔꯝꯕꯗ ꯑꯃ ꯕꯥꯃꯣꯟꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯌꯦ ꯁꯤ ꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯜꯃꯤꯔꯥ ꯀꯥꯁꯦ ꯁꯨꯝꯕꯕꯨꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯇꯝꯁꯨ ꯎꯍꯧꯋꯤ ꯑꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯎꯄꯨꯁꯤꯃꯗꯤ ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯎꯄꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯒ ꯍꯤꯞꯅꯕ ꯎꯄꯨ ꯀꯥꯡꯊꯣꯟ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯑꯆꯧꯕꯗꯨꯗꯤ ꯑꯗꯨꯗꯤ ꯄꯪꯉꯨ ꯃꯧꯔꯦ ꯑꯩꯈꯣꯏꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯤ ꯀꯔꯤꯅꯣ ꯑꯗꯨ ꯀꯔꯤꯅꯣ ꯄꯦꯇ꯭ꯔꯣꯃꯥꯁ ꯁꯣꯝꯗ ꯂꯥꯏ ꯂꯩ ꯍꯥꯏꯕꯅꯤꯅ ꯋꯥꯏꯇꯩ ꯂꯩꯔꯦꯝꯕꯦꯟꯗ꯭ꯔ ꯈꯣꯏꯔꯝ ꯈꯔꯝꯕꯗꯤ ꯇꯧꯔꯤꯕ ꯆꯥꯕꯤ ꯄꯨꯔꯣ ꯂꯥꯏꯁꯤꯁꯨꯅꯦ ꯃꯈꯥꯗ ꯊꯝꯕꯗ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗꯨꯒ ꯂꯨꯞꯇꯣꯔꯤ ꯃꯥꯅ ꯃꯊꯛ ꯊꯥꯡꯒꯠꯄ ꯁꯤꯁꯦ ꯑꯣꯖꯥꯁꯦ ꯍꯥꯟꯅꯒꯤ ꯌꯨꯝꯁꯥꯔꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯔꯦꯟ ꯀꯥꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯀꯥꯁꯨ ꯂꯩꯁꯦ ꯁꯤ ꯅꯣꯡꯄꯣꯛ ꯅꯠꯇ꯭ꯔꯣ ꯂꯩꯃꯔꯦꯟ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯗꯣꯔꯤꯕ ꯑꯩꯈꯣꯏ ꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯀꯅꯥꯒꯨꯝꯕꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯒ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯝ ꯈꯥꯔꯒ ꯂꯩꯃꯔꯦꯟꯁꯤꯗ ꯑꯗꯨꯝ ꯊꯝꯅꯔꯦꯕ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯪꯉꯛꯏꯁꯦ ꯑꯁꯤꯗ ꯊꯣꯡꯖꯥꯎ ꯆꯪꯉꯦ ꯅꯣꯡꯄꯣꯛꯇꯒꯤ ꯆꯪꯉꯛꯑꯒ ꯂꯩꯃꯔꯦꯟ ꯂꯩꯔꯦ ꯁꯤ ꯑꯍꯥꯟꯕꯗ ꯅꯤꯉꯣꯜ ꯀꯥ ꯑꯗꯒꯤ ꯂꯩꯃꯔꯦꯟ ꯂꯩꯔꯒ ꯁꯤ ꯀꯩꯅꯣ ꯂꯩꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯆꯥꯛꯁꯪ ꯀꯔꯤꯒꯨꯝꯕ ꯇꯣꯞꯇ꯭ꯔꯒꯗꯤ ꯁꯤꯗ ꯊꯣꯡꯗꯣꯏꯃꯤ ꯁꯤꯗ ꯊꯣꯡꯗꯣꯏꯃꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯉꯥ ꯃꯔꯨ ꯌꯨꯈ꯭ꯔꯦ ꯉꯥ ꯃꯔꯨ ꯌꯨꯔꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯎꯈꯣꯡꯁꯦ ꯁꯤꯗꯩꯁꯤꯗ ꯁꯅꯝꯕ ꯈꯣꯈꯣ ꯍꯥꯏꯗꯅ ꯂꯩꯔꯒ ꯐꯩꯌꯦꯗꯅ ꯇꯧꯔꯝꯃꯤꯃꯤ ꯑꯗ ꯏꯐ ꯀꯔꯤꯒꯨꯝꯕ ꯆꯥꯛꯁꯪꯒꯤ ꯀꯩꯅꯣꯗꯣ ꯇꯣꯉꯥꯟꯈ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯕ ꯆꯥꯛꯁꯪ ꯂꯩꯔꯤꯕ꯭ꯔꯣ ꯁꯦ ꯌꯦꯡꯉꯣ ꯍꯥꯡꯗꯣꯛꯎ ꯆꯥꯛꯁꯪꯁꯤ ꯀꯣꯟ ꯇꯞꯊꯕꯅꯤ ꯍꯥꯟꯅ ꯃꯇꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯨꯅ ꯁꯤꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯏꯆꯥ ꯏꯄꯨ ꯂꯩꯔꯤ ꯑꯗꯨꯅ ꯌꯨꯝꯁꯤ ꯂꯩꯅꯗ꯭ꯔꯒꯁꯨ ꯀꯩꯅꯣꯁꯤꯡꯅ ꯃꯁꯨꯁꯤꯡꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯏꯔꯥꯠ ꯊꯧꯅꯤꯗꯤ ꯁꯣꯝꯒꯤ ꯌꯨꯝꯖꯥꯎꯁꯤꯗ ꯇꯧꯔꯤꯕ ꯃꯁꯤꯅ ꯀꯩꯒꯤ ꯁꯔꯨꯛ ꯑꯣꯏꯔꯝꯒꯅꯤꯁꯦ ꯁꯤ ꯀꯩ ꯍꯥꯏꯔꯤꯁꯤꯅꯤ ꯁꯤ ꯇꯧꯔꯒ ꯂꯩꯔꯝꯒꯅꯦꯕ ꯀꯩ ꯃꯈꯣꯡ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯤꯒꯨꯝꯕ ꯎꯄꯨ ꯑꯃ ꯄꯤꯕꯤꯔꯣ ꯍꯥꯏꯇꯥꯔꯃꯤꯅ ꯇꯨꯔꯦꯟ ꯊꯥꯗꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯗꯣ ꯅꯠꯇ꯭ꯔꯒ ꯁꯤ ꯏꯆꯝ ꯆꯝꯅ ꯁꯤꯒꯤ ꯃꯆꯥꯁꯤꯁꯨ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯁꯨ ꯁꯨꯝꯕꯕꯨꯗꯤ ꯂꯩ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯁꯤꯅ ꯈꯔ ꯄꯤꯛꯏ
ꯑꯁꯤꯅ ꯈꯔ ꯄꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯎꯠꯂꯛꯄꯅꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝꯕꯒꯁꯨ ꯎꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯃꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣ ꯃꯃꯥꯡꯉꯩ ꯕꯪꯒ꯭ꯂꯥꯗꯦꯁꯅꯤ ꯀꯥꯏ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯋꯥꯅꯤꯅꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯇꯣꯉꯥꯟꯗ꯭ꯔꯤꯉꯩꯗ ꯇꯣꯉꯥꯟꯗ꯭ꯔꯤꯉꯩꯗ ꯑꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯤꯉꯣꯜꯅꯦꯕ ꯁꯅꯥꯅꯦ ꯃꯣꯏ ꯅꯤꯡꯊꯦꯝ ꯃꯆꯥꯅꯦꯕ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯑయ్ꯌꯥ ꯑꯣꯖꯥ ꯅꯕꯣꯗꯤꯌꯥ ꯃꯤꯡꯁꯨ ꯅꯕꯣꯗꯤꯞ ꯀꯧꯕꯤꯔꯦ ꯅꯕꯣꯗꯤꯞ ꯍꯥꯏꯁꯤꯗꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯎꯕꯒꯤ ꯄꯨꯝꯅꯃꯛꯀꯤ ꯇꯤꯜꯂꯕꯅꯤ ꯍꯥ ꯅꯨꯡꯁꯤꯕꯒꯤ ꯊꯧꯖꯥꯟꯒꯤ ꯇꯤꯜꯂꯕꯅꯦꯕ ꯑꯗꯣ ꯍꯥꯏꯕꯤꯔꯣ ꯑꯣꯖꯥ ꯅꯕꯣꯗꯤꯞꯀꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯅ ꯀꯔꯤ ꯃꯆꯦꯅꯤ ꯏꯆꯦꯔꯣ ꯍꯩꯃꯥ ꯏꯆꯦꯅ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯄ꯭ꯔꯣꯃꯤꯂꯥ ꯀꯥꯂꯤꯅꯣꯒꯣꯗ ꯑꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯩ ꯁꯨꯝ ꯀꯥꯞꯄꯒꯦ ꯏꯆꯦꯒ ꯏꯄ꯭ꯋꯥꯒꯅꯅꯦ ꯁꯤꯅ ꯁꯨꯝ ꯀꯥꯞꯄꯦ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯗ ꯈꯪꯍꯟꯖꯈ꯭ꯔꯒꯦ ꯀꯔꯤꯅꯣ ꯀꯣꯟ ꯄꯨꯊꯣꯛꯀꯦ ꯇꯧꯕꯅꯤ ꯑꯣ ꯁꯤꯗꯩꯁꯤꯗ ꯑꯣ ꯀꯣꯟꯁꯤꯡ ꯃꯅꯨꯡꯁꯤꯗ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯁ ꯁꯤꯗꯤ ꯎꯏ ꯐꯖꯅ ꯑꯩꯒꯤꯗꯕꯨꯗꯤ ꯁꯤꯅ ꯀꯣꯔꯐꯨꯒ ꯀꯣꯔꯐꯥꯟꯒꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯐꯨ ꯀꯣꯔꯐꯥꯟꯁꯦ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯅꯠꯇꯕ ꯅꯠꯇꯦ ꯁꯦꯟꯖꯦꯡꯒ ꯀꯩꯅꯣꯒ ꯁꯦꯟꯖꯦꯡ ꯉꯥꯛꯇ ꯑꯣꯏꯕꯁꯤꯅꯤ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯉꯛꯄꯅꯤ ꯀꯁꯥꯔꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯨꯝꯕꯁꯤ ꯃꯔꯥꯡ ꯀꯥꯏ ꯌꯥꯝ ꯍꯥꯎ ꯆꯥꯔꯝꯖꯥꯠꯅꯤꯗ ꯁꯔꯦꯡꯃꯛꯇ ꯊꯣꯡꯉꯁꯨ ꯑꯗꯒꯤ ꯍꯋꯥꯏ ꯀꯩꯅꯣꯃꯛꯇ ꯊꯣꯡꯉꯁꯨ ꯀꯩꯗꯧꯔꯁꯨ ꯏꯆꯦꯒ ꯇꯥꯃꯣꯒꯩ ꯃꯤꯡ ꯊꯦꯠꯀꯅꯦꯕ ꯑꯩꯈꯣꯏꯅ ꯐꯣꯇꯣꯒ ꯅꯠꯇꯦꯅꯦ ꯊꯦꯠꯄ ꯅꯠꯇꯦ ꯁꯤ ꯑꯗꯨꯝ ꯑꯣꯃꯣꯔ ꯑꯣꯏꯗꯅ ꯂꯩꯗꯣꯔꯕꯅꯤꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏꯅ ꯂꯧꯊꯔꯛꯑꯒꯦ ꯂꯧꯊꯣꯛꯈꯤꯁꯅꯨ ꯂꯧꯊꯣꯔꯣ ꯉꯝꯒꯗ꯭ꯔꯅꯦ ꯏꯆꯦ ꯑꯍꯟꯁꯦ ꯇꯥꯃꯣꯅ ꯁꯦ ꯑꯩꯒꯤ ꯃꯩꯁꯤꯅ ꯀꯥꯞꯄꯛꯀꯦꯁꯦ ꯉꯁꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯒꯥꯔꯤ ꯄꯨꯖꯔꯛꯑꯒꯦ ꯉꯁꯤꯗꯤ ꯒꯥꯔꯤ ꯌꯥꯎꯔꯛꯇꯕ ꯅꯨꯡꯉꯥꯏꯔꯣꯏꯕ ꯂꯨꯝꯒ꯭ꯔ ꯄꯨꯅꯤ ꯑꯣꯏꯖꯥꯁꯤ ꯁꯥꯁꯤ ꯂꯨꯝꯒ꯭ꯔ ꯄꯨꯅꯤꯁꯦ ꯁꯤꯀꯣꯟꯗꯨ ꯃꯇꯩꯒ ꯃꯥꯟꯅꯗꯦꯕ ꯑꯁꯤꯁꯦ ꯂꯥꯏ ꯌꯥꯎꯔꯦꯕ ꯉꯪꯉꯤ ꯉꯪꯉꯤ ꯍꯥꯏꯕ ꯃꯇꯝ ꯃꯊꯣꯟꯇ ꯃꯊꯣꯟꯇ ꯉꯪꯉꯤ ꯍꯥꯏꯕ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯉꯪꯉꯅꯤ ꯉꯁꯤ ꯉꯔꯥꯡꯗꯤ ꯅꯠꯇꯦ ꯑꯁꯤꯁꯦ ꯃꯩ ꯆꯪꯍꯟꯒꯅꯣ ꯍꯥꯏ ꯃꯩ ꯆꯪꯍꯟꯗ꯭ꯔꯦ ꯃꯥꯃꯣꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨ ꯑꯗꯨꯝ ꯃꯥ ꯀꯩꯅꯣ ꯇꯧꯍꯟꯗ꯭ꯔꯦ ꯌꯥꯝ ꯊꯥꯅ ꯍꯥꯏꯔꯃꯣ ꯊꯥꯏꯅꯩ ꯃꯤꯁꯤꯡꯀꯣ ꯍꯧꯖꯤꯛꯁꯤꯒꯨꯝꯕ ꯕꯥꯃꯣꯟꯅ ꯆꯥꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯀꯣꯔꯐꯨ ꯃꯌꯥꯝ ꯃꯊꯛꯇꯨꯗ ꯂꯨꯝꯃꯦꯕ ꯌꯥꯝ ꯄꯤꯛꯁꯛꯇꯤ ꯄꯤꯛꯑꯦꯀꯣ ꯇꯥꯕꯗ ꯗꯨꯛ ꯂꯥꯎꯔꯤꯁꯤꯅꯤꯅꯦ ꯂꯩꯕꯥꯛꯇ ꯇꯥꯕꯗ ꯃꯇꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯀꯣ ꯍꯩꯖꯤꯜꯂꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯖꯤꯛ ꯚꯥꯃꯣꯟ ꯆꯥꯛ ꯊꯣꯡꯕ ꯄꯨꯟꯁꯤ ꯂꯣꯏꯅ ꯏꯁ ꯏꯃꯥꯏ ꯄꯦꯝꯃ ꯄꯩꯁꯥ ꯌꯥꯝ ꯈꯔ ꯌꯥꯝ ꯄꯣꯡ ꯉꯛꯇꯅꯤꯗ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯈꯪꯁꯥꯡ ꯑꯇꯦꯟꯕ ꯍꯥꯏꯗꯣ ꯃꯃꯥꯏꯁꯦ ꯃꯥꯟꯅꯗꯦꯕ ꯍꯥ ꯃꯅꯥꯁꯦ ꯃꯥꯟꯅꯗꯦꯕ ꯃꯥꯟꯅꯗꯦ ꯃꯑꯣꯡ ꯂꯣꯏꯅ ꯈꯦꯠꯅꯩ ꯑꯗꯨ ꯀꯔꯤꯒꯤꯅꯣꯕ ꯑꯁꯤꯅ ꯆꯥꯛ ꯊꯣꯡꯅꯕ ꯃꯇꯝꯗꯨꯒꯤ ꯃꯑꯣꯡꯁꯦ ꯆꯥꯛ ꯊꯣꯡꯅꯕ ꯀꯩꯀꯥꯁꯦ ꯃꯇꯝꯗꯨꯒꯤ ꯏꯁꯤꯡ ꯊꯛꯅꯕꯅꯤ ꯑꯣꯖꯥ ꯏꯃꯥꯏ ꯁꯤ ꯊꯥꯡꯒꯠꯂꯒ ꯀꯔꯝꯍꯥꯏꯅ ꯁꯤꯒ ꯊꯛꯑꯝꯃꯤꯅꯤ ꯃꯤꯗꯣ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯍꯥꯟꯅꯁꯤ ꯎꯆꯤꯅ ꯂꯣꯏ ꯆꯤꯈꯥꯏ ꯄꯩꯁꯥꯗꯨꯁꯨ ꯄꯨꯊꯣꯔꯛꯑꯣ ꯁꯤꯒꯤ ꯆꯥꯏꯁꯦꯟꯁꯤ ꯊꯥꯡꯒꯠꯂꯒ ꯏꯁꯤꯡ ꯊꯛꯏꯕ ꯑꯍꯟꯁꯤꯡꯗꯨꯒꯤ ꯃꯄꯥꯡꯒꯜꯗꯨ ꯑꯃꯨꯛꯇ ꯌꯦꯡꯁꯦꯕ ꯆꯥꯏꯁꯦꯟ ꯁꯨꯝꯕ ꯆꯥꯏꯁꯦꯟꯒꯥꯏꯁꯦ ꯑꯩꯈꯣꯏ ꯎꯗ꯭ꯔꯦꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯇꯧꯗ ꯌꯥꯗꯕꯒꯤ ꯁꯨꯝ ꯇꯧꯕ ꯅꯠꯇꯅ
กายทางสุดเลยลำบาก 탕 내면 세니. 아, 버저잠렘 따라 먹래요. 어. 아, 그 돌바 맞다 그러는 사람. คนไรสุดเลยเนี่ยพะเจ้ามาคนไรจะคุยกว่าเช่นที่กว่าเช่นตรอ luồng đất quả cũng chân được quả กว่าเช่นอะไรแล้ว 시시 꽈기니 시시. 맞다. แต่เขาสิ่งที่คนไรให้ได้ 아시 어자시 루파나 샤워 본지. 오빠가 선생님 가고 그렇게. ลูกปะ 시시 시보시 루파니. ลูกปานี่เนี่ย 그러지. 뭐니? เยอะอะไรมาสิ 막 콘도 뒤로 빠마. ลูกปากี กูได้เช่นไหนยกออกมาไว้ไทยน่ะเล่นไม่ใช่ 과신 그대 กว่าเช่นคุณได้เช่นสินะชนะนิงอน 형님 ตัวบุตรกะดีตัวอีคุยกี่ตัวจัดนาดีเลยเนี่ยเราไม่จริงไม่ยุ่งละ ดูไม่ยากเลยจ้าแต่ยัวตัวคนนี้ละอเมอะดูนะมวยละลูกเนี่ยมวยอ่ะเอาแต่คอนโทรลโปรเจกต์กันนะน้องมาเลยเนี่ยยิงกันได้ 게레라데. 게레라데. पैसा तो लौनिया ना तो ละอเมแบบไปซะกูเกียร์ไม่กี่ปวดตายแล้วเดี๋ยวเรื่องที่เป็นตี 왜 그러니? 거기 하면 샷 TV를 거. 이거더니. ชงกีกันโนสิตาโซเสียเชี่ยองที่ยิงกันองที่ยิงกันกัด 가슬리. อุ่นไหมสิตาโซสิมันนุ่งสิตาสิจินน่ะบ่สุยาบ่ปวดงักตะนี่เนี่ยสิตาไม่ไม่ยาวเลยสิ 가슬리도 ตา 야모는 또 가슬리도 엔 카피로. กัจลีก็เลยโน 또 가슬리 손달래 또. 또 셀레 또 가슬리 또. สิอูเรนี่ 아, 로토로 개동안. 예, 로토로 로토로. 까빠지. อ่า 가슬리시 후직 마품 브롱도 레이트레. เลยเตรกัจลีเซกัจลีเซ 그다음에 혼자 와보. มาเข้าตาวันนี้ลุงบ่ได้ เชคุยกว่ากูก็ได้ ลุงบ่ได้คุยดีไก่นาหายน้อยสิตะกะดิหา ให้ ไก่นาต้องให้บ่ล่ะ ความนั่นมันเนี่ยลุงก็บ่ได้ อ่า 루홍보다 꽉고까지 시는 이도 자 40%. อ่า 10%. 꽉고는 왜 꽉고까지 시는 이지. กว่ากกเสีย 후직 อ่ะ 레이트레. คุยมณิปุรได้เลยเตรหุจิชุมบ่ก็เลยเตร อาชีพเสียคนถูก 세시 모이도 되나. อ่ะคุยอยู่พะยามนะคังงี้ไงนั่นเลยจะบ่มีนี่อะโดสิคุยอูดเร ห้องมาตั้งแต่ อิสกว่ากินเนี่ยบ่สิ 아, 식과기니 식과기 꽉고세. 아. 과 디만도 보다네. อ่า 와 하이나 벌라라 디시 꽉고세 파기 보다네. อ่า 보르 메음나네. 식 꽉고세 빼샤피라 한루임. โอ้ซะโอ้ 과세 꽉고세 파전기 보다. 아. 파랑 범나. อ่า 빼샤피라 한루. โอ้ภาษา กินนาทีใครได้โอนนาทีชนอะไรอีกการเห็นเลย คุยนี่เว้ยอิไม่นาทียามลุมมีเนี่ยไอ้จูเช่นๆกีโปรเจยามสินะจะบ่มีเนี่ยบ่อะโดไอ้กีปกมาโจวุดุก็ลุมบ่มาเลยนี่สิเดียอยู่เนี่ย 시기 나티시 범마 야 무지함 담을 레이브니. ดูอ่ะแต่อีก อะเตยจูมายามเลยดิ เลยดิชวนสู้ทางเตียนกาสุเลยมาเนี่ยไอ้โชคกันเถอะ อะโดซิจินน่ะดันน่ะซุมทำมีจิไกกิโน อันนี้สิก็ได้ไหมเนี่ย ซิจินน่ะบ่ดีใหญ่น่ะไกโนเนี่ยซุมบ่ดี คุยไม่ยามเลยดูก็ไม่สิ 아도 아시지 아고 몰래 티나래. 어자 때노니. 아이나 아시가 빼샤 푸도 소소니. อ่าแต่อีก 담모는 예자. 해치 야 가전에 하지 뽕을 하지 생 풍아이게 생하고 시자신 임가 미신을 체크차로 그냥 저 거기 그나 탑도는 시자신 임가 아이 디오이는 어이 비게 주가 주가이데 거기 거기 담밍이 파리미 이게 시 골푸싱과 시 당심가 시가 거의 좀 이런 거야 거의 포토로네 포토로네 시 당시가 시기 탕제 메이테이 탕 만데 시 님이 쟁하나 이미 시 아니 뭐 저거는 이제 시 에이 저거는 이제 로이 저거는 이제 이라 휴제 빠지야데 거의 님이 쟁하나 아시 염자가 있으니 로고에 거의 주파봐 시 로고 거의 주파봐 시기 탕세 시시 야브르 쟁비 지가 담모가나 거기나 좀 거기 도과 좀 비자람 게 그랬다 마밍 중에 수 뭐나다 아코지 아래 현역 때네 뿌는 막 수리들 루파게니. 누빠기 그래서 좀 비록 거니네 보이나 그야노 도과 거기 좀 비자람 게 하지 뜻이 시즌 내려야 되나? 시즌 나니 비로에다가 수고 거의 레이티 시즌 나봐 이거이 틱나 트래브지 나때 뭐이 레이마 시즌 아고 안강나 버두디 kaino tawroge namroge ai
เทศแล้วก็ Masih thamu ใกล้ดี Bija ma thamu. 마이 메달시 하시 마기 마밍시 이르가냐 아 이래가 파전나 메달시 떠오르가 탐마시 ngang su ngang na ada ngang je ro si pare Ada ngang ro se mang. 에 강제선 농강 Ya ni kha di na pi ไล่ละละทำด้วยมั้ย 아드네 이노잖아 아들 아카는 tamai ju burang ju mai se pontra potne ponte apu daro loina leirmi amu mahan ponte ให้ที่หลักกูสิสิได้ยาแล้วคุยกับคนว่าหัน Ya ni จะ kha ที่ tu ตรง pi do ja. 오 락비버기 นั่นล่ะพี่การที่ ไอ้ ค่ ค อย นสะกอนเช่นนี้นั่นน้องไงเตียน Ah. ไอ้นี่หน่วย hai ne ko jila da sut ka da lai ka 상고진이가 일하게 됐어 mi le mau ke ta mi me la panjala tatu 락비로 렉비버기 오이나 락비로 ha le ko ja เล็กไปจ้า เล็กปัญญาปัญญามี ตามโมเลงนั่นล่ะดิบแม่นหน่วยนี่ตามโมที่สิขับก็เชมบกิวินะมีหลัก แกนลาดิคาเลยเนี่ยไทยนักกีฬาเบียกไอ้ตัว อ่ะดูชมทั้งอย่างเยอะแยะเลย Si mang ni. Na de phak pro. 라릭 술레이브라 라릭 투디 라릭 수잉 por be sing ro ko ne ja na ba ngam da ba do ko 아시기 뽀치 아네 아시겠네 오잔나버디 하이버디 오잔나버디피디 마부도 거기 햄방고 paunam 햄방고 나시 나름바 라릭까지 마야마마 거기 빠뜨나 숨자다나 레람니 시주 머만 아얌바 마야마마 파자나 야롱거니 마시 파자나 거기 티진비다나 시 파자나 오바나 나비지 피 파자나 난도가 피 아노버 신 레코드 오이바 거기 제 장수 초이다나 레람거니 하이나 지 파일 가수 양 파자나 레리예 시다 तौरसे मसिगुम मयामसे मिते मेके ले यावरो से मिते मे नत्रो से बांग्ला में बांग्लानी अदु करिनो संस्कृत बांग्ला में बांग्ला मये ओरसु करी करी मतांगी नि हाते यंग Rajang son ka pe je pyam diba. Ko phamala phajani je man no mi ta ban no. ai mit phatre ni mit jarok tre อันนี้บังลาเมนี่ตาม करीबा รูนมาบุกบุยอาชีพนะ Kala de number pat na si je man pa. เชี่ยคุยเดียวต้องฮิตาโตแล้วก็ทำเนี่ยแบบ พีตัวอ่างมันต่อก็ 아들 보도가 있는 가시나 간도로 뭐기 너런 뭐기 그럼 저기 용 방라디 이런 거 มเหนดรกุมารสิงห์โจม Muhin dai mai ke no hemang ngoi ma sa. อ๋อมวยนี่มวยเนี่ยขนาดเราทำไป खाजना लोरम्बा ओ जमींदारी तौबुजी मोइना खाजना ไม่ लोरम्बनी ตีสิ अ เสียไม่ซองเลยเนี่ยคนไม่ตีเนี่ยขนาดเราทำไง यो मैतैना कस अखोई कसा लेवाकसिदा मैतैना जमींदार ओइरगा ขนาดเราทำ प्रजा मयामदगी खजना खोमगा तौरमी हाइबसिगी रिसिप्टसी साखी ओइना सिदैदा से Phajan ka hal. से से रशीद बोही रशीद बोही है मी आ मिराजदार सिजुक बाबू महेंद्र कुमार सिंहवाई मैते नि चौधरी तौलिसिना इना खुनबिसिना इना खुनबदगी 아도 아시기 마빠니 지가 뭐 두까잖아 कइनोसिना अखोई हेमांगो हेमांगो सिगी मापानी मपानेबा मसा हक बुगदा खजना लौरमेबा अदु मसु आक्तक पाउदना सेनबो ngamdadana leramisineba tawrise अदु अकु जाम फजने सेनरी मांगनदना लेरमिसे फाइजी पेली कोई होय होय 아시세 뭐 세세 아코기 달릴 탐맘니 ओयंगनी 달린 탐나버기 우푸니세 उतोंसे ado ai koi hona ba ngam dra Tumi no no ma. loi da man moi ada par ni purai tungol wa wakhai teksin wa adu ne ai de thada ko hai दा पालुसे adu lai ai खराई तुंगोल वा वाखै टेक्सिन वा na इमा लेमरेन गुरु सिदबिगी याथंगने तेना बुंगदा तेनारू हाना बुंगदा हानरो करिए रत हाइबनी रत कुकता कोनता हाइरो कोन अहुम हाइरो kuk ahum lag को अहुम लक हाइव कोन अहुम लक हाइव हाइबा अदगी क्ली नरी सिंगा हाइ स्वाहा हाइबा narasinga swaha स्वाहा
kli ara aro aro ha sling ha haiba sling akoi chandra bindu ma yori do sling ha glow ha kli ha asa sa keno ga su phajana ai ga phajana hapchilo kana khan oh oh ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏ ising chai bisa lai ising chai bisa oh keno da lei se lai ising chai bi si di nampan nampan da su lei ba atai da su lei ngani ai nampan gi dum di khangje ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯍꯥꯏꯗꯣ ah ꯑꯩꯈꯣꯏꯒꯤ ah ꯂꯥꯏꯅꯦ ah ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎ ꯑꯐꯥꯎꯕ mantra ngaktero 1819ꯒꯤ ꯗꯂꯤꯟꯅꯤ 1819 gi 시디 참 1819 1819 gi dalilni 이거 ꯑꯩꯈꯣꯏꯗꯗꯤ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ 1870ꯒꯤ ꯑꯃ ꯕꯨꯖꯕꯤꯗꯨꯗꯤ ꯐꯪꯉꯦ ah ah 1890 es pare 1819 thamjilo se ꯑꯁꯤ ꯄꯨꯔꯁꯦꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯗꯂꯤꯜꯁꯤꯡꯗꯤ ꯁꯣꯝꯗ ꯂꯩꯌꯦ oh oh 1819ꯒꯤ dalilni ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯉꯝꯗꯗꯅꯅꯦ ꯏꯇꯤꯡꯒ ꯀꯌꯥ ꯆꯍꯤ ꯀꯌꯥ dalilje jo khoye ꯁꯨꯝꯅꯦ ꯂꯥꯏ ꯊꯝꯃꯩꯗꯤ ꯊꯥꯜꯂꯤ ꯄꯨꯖꯥꯗꯤ ꯇꯧꯔꯤ ꯑꯗꯨ ꯀꯩꯅꯣ asigi ꯇꯧꯗꯦ pose akoina chesisu tektanaba kaidaba hidak chaisalago thamudrobni ꯃꯅꯤ ꯃꯅꯤ ase adum boxu jong purage ꯄꯨꯔ ꯄꯨꯔ ꯁꯤꯗꯤ ꯈꯔꯕꯤ ꯆꯤꯛꯅꯕ ꯑꯃ ꯇꯧꯅ asi se hapnabagi matamdo thamba boge si yungsi aja sina kaina changdana ba oh khangine ado di maitai anjing tarmine akoi sai mine anjing tarus oja masi ama khasule asigi siga chak charaga hakchang da liver da jam kana ba pot khalir mi hana hawisu masi kumna bagi thamada bani wa ai ne amba chahi tara hele ai jo ai still gi pokam sina da chahi tara he tara mai munga usuram mani si roidan ai sina da akoina chao achou ngam da ba wani ko macha macha da aisu tap to mai he stroke uru bagi matuna tap to mai leihille adu ko sai ish si kasi hojik si pu manung dagi iche mingdo kari ya amu ai hata ka wi tawri se iche gi mingdo promila iche promila na yengbiyo moigi madhaugi upu dagi madhauna sinaramba puthorei ba kolik achauba mayam se pokham jingjibo sibu chumbo mayam sida chage haidadana puda puda thamime puda hapchilla thammeraga kon phengba wabagya nupi ni kon meng wai imai pem tawrisa oi imai sidi put ama hen badi kanoni na puda me heli sidi put ama heli put ama ga inchi mari ama makai makti phadraso ai imai pem tawrisa karino phidu karino sesi ka kai kina pot khri jawri mosi ase phala ka jawri se sanagi sana wonbagi matamdu ko moi sana matamdu sanagi ga wonbagi masa hakta kwa haidi iche promila wagi ipagi hakta paguda khazana lorami ne ba mayam dagi rasid leire ba adu karmai to no mangangirino senaba ngamdaba dagira jamidar mahangi ba zamindar muthaki bido kanogi to kaya to no 69 daro Indira Gandhi na to budo privy purse ne ningdo machajing da piram ba paisa ne zamindari system ne muthaki bido audagi Ishe lady brana lady yam lady ne lady babu de khang upu se ne tawri se
ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯄꯣꯠꯇꯁꯨ ꯌꯥꯎꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯇꯝꯗꯨꯗꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯝꯃꯣꯏꯗ ꯂꯥꯏꯟꯗꯦꯟ ꯑꯃꯗ ꯆꯦꯜꯂꯛꯄꯗ ꯀꯥꯁꯨ ꯄꯨꯔꯛꯀꯗꯧ ꯃꯇꯝꯗꯨꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯝꯃꯣꯏꯕ ꯂꯝ ꯍꯥꯏꯔꯝꯃꯣꯏ ꯁꯤꯂꯦꯠ ꯑꯣꯖꯥ ꯁꯤꯂꯦꯠꯇ ꯂꯨꯍꯣꯡꯗꯣꯔꯤ ꯀꯥꯏꯅꯒ ꯍꯥꯏꯔꯝꯒꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯗꯤꯁꯦ ꯂꯨꯍꯣꯡꯕꯗ ꯇ꯭ꯔꯦꯟ ꯔꯤꯖꯥꯕ ꯇꯧꯔ ꯆꯠꯂꯦ ꯇ꯭ꯔꯦꯟ ꯔꯤꯖꯥꯕ ꯇꯧꯔꯒ ꯑꯠꯆꯥ ꯋꯥꯔꯤꯅꯤꯀꯣ ꯊꯝꯕꯗ ꯋꯥꯔꯤꯅꯤꯀꯣ ꯅꯤꯡꯊꯧ ꯃꯆꯥ ꯂꯨꯍꯣꯡꯕꯒꯨꯝꯕꯅꯦꯕ ꯇ꯭ꯔꯦꯟ ꯑꯃ ꯔꯤꯖꯥꯕ ꯇꯧꯔ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 4 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ 2024 ꯑꯩꯈꯣꯏꯅ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯦꯔꯒ ꯑꯍꯥꯟꯕꯗ ꯕꯣꯔꯈꯣꯂꯥꯒꯤ ꯑꯣꯖꯥ ꯒꯣꯔꯣꯝꯅꯤ ꯍꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯃꯥꯔꯕꯣꯟ ꯍꯩꯀ꯭ꯔꯨꯖꯝ ꯑꯣꯖꯥ ꯒꯣꯔꯃꯅꯤꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯒ ꯑꯣꯖꯥꯅ ꯂꯤꯆꯤꯡꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯁ꯭ꯔꯤꯒꯤ ꯑꯩꯈꯣꯏ ꯄꯥꯎꯅꯝ ꯍꯦꯃꯥꯡꯒꯣ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯃꯩꯇꯩꯒꯤ ꯑꯐꯥꯎꯕ ꯖꯃꯤꯟꯗꯥꯔ ꯄꯋꯥꯔꯐꯨꯜ ꯑꯩꯈꯣꯏ ꯃꯦꯗꯜꯅꯆꯤꯡꯕ ꯎꯖꯔꯦ ꯃꯥꯒꯤ ꯃꯌꯨꯝ ꯆꯍꯤ 200 ꯂꯣꯝ ꯁꯨꯔꯕ ꯃꯌꯨꯝꯗꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯅꯣꯕꯗꯤꯞ ꯑꯗꯒꯤ ꯏꯆꯦ ꯄ꯭ꯔꯣꯃꯤꯂꯥ ꯃꯦꯗꯜ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯌꯝꯗ ꯑꯩꯈꯣꯏ ꯀꯠꯄꯤꯔꯦ ꯏꯆꯦ ꯄ꯭ꯔꯣꯃꯤꯂꯥꯒ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯒꯤꯗꯤ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ ꯅꯕꯗꯤꯞꯁꯦ ꯑꯣꯖꯥ ꯍꯥꯏꯖ ꯇꯥꯔꯁꯨ ꯑꯩꯅ ꯆꯍꯤꯁꯤ 5 ꯍꯜꯂꯦ ꯑꯗꯨꯅ ꯑꯗꯣ ꯏꯆꯦꯒ ꯏꯅꯥꯎ ꯑꯩꯈꯣই ꯅꯕꯗꯤꯞꯀꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯀꯔꯤ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ ꯌꯦꯡꯖꯗ꯭ꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯗꯂꯤꯜ ꯑꯔꯤꯕ 18ꯒꯤ 1919ꯒꯤ ꯍꯥꯏꯕꯗꯤ 19th ꯁꯦꯟꯆꯨꯔꯤꯒꯤ ꯍꯧꯔꯛꯄꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯎꯔꯤ ꯑꯗꯨꯒ म्यूजियम ngasi बावबो लेट्रीबा कोरफु हाइगद्रा कोरफान हाइगद्रा कोई मना जी सुमाइना पोसी ngangi हाइदना तौबा अमा अदे क्वाइसेन याम फजबा अमा अजु फंगजरे अदुगा चाइसेन अचौबा अमगा अदे थांगसी अनिमक अखोई नाकन अनिमक मया पानबा थांग अदे पोखम अपाकपा अमगा फंगजरे मसिगी दमक्ता बराग म्यूजियम एंड लाइब्रेरी गी माइकैदगी सनथोंगी मनिंद्र कोनसम अयाकनसु थागतपा फोंदोकचरी ngasi इनाउ राजमनी मतुंग इंजरक्तना मयाम अखोई खुनगी करिगी ओजा गौरमनी होय अदेगी इनाउ नवदी इचे प्रोमिला खंगना जबा नुंगाइजै मसी हाइजरगा ngasi अखोईगी खोंगचत अखोईगी बोरखला करी शेरसी लाक्चबगी खोंगचत असी गी पाउदम मसी मतांग असिदा लोइसिनजगे ताबीरिबा येंबिरिबा ख्वाई मफमदा सनाथोंगी मनिंद्र कोनसम अहाकना अमुको सहन नरुकचरी